Lambi Sangba land compensation laudaba taragadi Manipurgi manung hanjinba mafam singda yamna tuna Lambi Samgani wafam asingasi Manipurgi Chief Minister N Biren District Administration Churachandpur Nasinduna Henglep subdivision gi mafam kayada paikhat kadaba developmental projects kaya amagi foundation stone yungbagi thoramda phongdokibani ngasi Churachandpur district ki manung chana leiba Henglep hairiba mafam asida koila thadaba amadi lambi fattaba namaram oraga ana ayek yaurokpada sagai saduna puba amadi JCB gi mamangi blade ta anaba haptuna purakpagi thawong kayabu uraba matung ngasi Manipur laingakna atubada Lishingani kulumdoi fawbagi manungda loinaba kilometer kuntranitoi Sangba Henglep Thingkhui Tipaimukh Lambi semlagani Henglep AC gi MLA Ledzamang Haukipna Fongdokibagi matung inna Lambi Sembada compensation amata lauzaroi hairiba si yamna harawi asumna Lambi Sembada amadi atopa developmental works kayada compensation laudana lam katokpiu mafam adu chawkhatnaba laingakna sengani haina phongdokhi Mahatna makhata aduna P Sejol village asigi ning thona umang kanduna ning thina thambi bagi damakta district administration Churachandpur gi maigedagi akhanaba mana ama pinaba amadi khulasida development gi thabak khara taunaba yathang piramkhi loidana popi thariba mafam sing Churachandpur district police na atubada tugainaba Churachandpur gi SP da khanganki I Henglep ki praja nakoina momon no panoina katang harau bodo ngasi agi mitta uye ado noina hena no kada basi lambi si loira sapenu mitune anytime any difficulties any problems pau bhabiro unase je tiende hills ki mangonda tiende hills natra mangonda horticulture pahali bani kari ki horticulture pahali no singi area da horticulture ki potential leirba mayams popi tharwa mayam je hoje narang arab tagi laido whatever ginger वगैरह turmeric वगैरह orange वगैरह pineapple वगैरह lemon वगैरह organic की प्रोडक्ट्स दो मोई मार्केटिंग तौगे मार्केटिंग की प्रॉब्लम ले रोए अखोइना आइने हेक सेम ओइजरपगा फरजोल द चलगा जिंजर की मेला तौई को निसिंग बिरबर नखै ngasi di madu ki फरजोल दो जिंजर दुना मोई की अचौबा इकोनॉमी अमु ओइरे अदुनो जस्ट कम ऑन अखोइ लेट अस वर्क टुगेदर अखोइ कौथोंना से मसा मसा की कम्युनिटी बेस्ड पॉलिटिक्स तोक्सी कम्युनिटी बेस्ड पॉलिटिक्स अखोइ तौकुमसी we're one here. We're all Manipuri. I'm Manipuri Meite, you are Manipuri Wi-Fi, Manipuri Thado, Manipuri Paite. You know, so many koi fajna le minute se. No ki life, no ki jagah ne. Stay koi laga, I laga le rega mate. But same kat minute se. Thoram atuda saruk yakiba Hill and Tribal Affairs Minister led Pau Haukipna Fongdokibada Manipur da chawkhatpada yamna thinthaduna leiramba mafam ani ming oina Chandel amadi Henglep ni Ngasidi Chandel gi mafam sing aspiration district oiramba du development aspiration district oire Henglep su athubada miyamna government piriba support asi asumna piragadi yamna tuna chawkhatpa mafam ama oibada matam changloi haina phongdokhi Lambi Patabada, Maming Chatpada, quite at Henglep Lambi, as she Sendi Rani, Haibagi, Honorable CMG, Initiative Makada, Manglanse, Mangpoundare, Habi Alba, Nasigi Numit, Henglep Ki, Constancy, District Numitama, Mayek Lani, Iragaleho, Daban Numitama, Oide Habi, Bayam Nahina Kangi, Sagai Sabakak Natana, JCB Blade, Tagami, Anaba Puraga, Torapamayamam Jawar, Yingari Amdumaitaba, Aspirational District, Haiba. Chandel district ka adumba leitare aspirational district oitre chawkhat pa government na pirak percent dang sina khak nataba akoi praja asida leiriba praja singna su support to biba amchan sidi government gi ni haidana akoi kangbu ge heina bi tora kanda mafam kharada ahan badina leiba kitang dingkhai lakpada ising tungsai laga lambi da chelakpado lokumbane na akoi na yopak pa la chali ne kitang khotok pira masu ya bado chuma chatkani makoi kangbu Thoramapu oiriba PWD Minister Govindas Konthojamna Fongdokhiba da State Asigi Chief Minister N Biren Masana Henglep Praja Singh Damak Hakthengna lakba tuna chawkhatpa Henglep ama oina ba hotnariba asi Henglep miyam gi laibak fabani hojik Henglep AC gi MLA amadi People's CM da piriba support asi tungda su PBU Madu oiradi matamgi mamang da thabak loishin bangamgani haina phongdokhi thoramadu da Hill Area Committee gi Chairman Dinganglum Gangmai Henglep AC gi MLA Ledzamang Haukip su sarugyakhi thoramadu da Chief Minister N Biren na Planning Department gi makhada
सागदबा ट्रांजिट क्वार्टर हेंगलेप हाई स्कूल की क्लासरूम तरुक सानबा फाउंडेशन स्टोन संगाखी लोइनना अम्यूजमेंट कम चिल्ड्रन पार्क अमसु सानबा उरेप उयुंग तमखी